ꯁꯤꯗꯒꯤ ꯈꯤꯇꯪ ꯂꯤꯈꯠꯂꯒꯗꯤ ꯍꯥꯃꯦꯡꯒꯤ ꯉꯥꯒꯤ ꯑꯗꯨꯝ ꯌꯥꯒꯗꯣꯏꯅꯤ ꯑꯀꯪꯕ ꯊꯥꯁꯤꯗ ꯎꯅꯥ ꯋꯥꯅꯥꯅ ꯀꯦꯟꯕ ꯃꯇꯝꯁꯤꯗ ꯁꯤꯅꯤꯀꯣ ꯁꯦꯕꯥꯕꯨ ꯇꯧꯕꯤꯔꯒꯗꯤ ꯍꯣꯠꯅꯕꯤꯔꯒꯗꯤ ꯑꯗꯨꯃꯛ ꯐꯕ ꯌꯥꯏ ꯑꯗꯨꯃꯛ ꯌꯦꯟ ꯉꯥꯅꯨꯒꯤ ꯃꯆꯤꯟꯖꯥꯛ ꯋꯥꯠꯍꯟꯗꯕ ꯌꯥꯏ ꯃꯌꯥꯝ ꯀꯔꯤꯃꯠꯇ ꯈꯟꯕꯤꯒꯅꯨ Hello Kangleicha no ma'am punam hojik akang ba matam moibagi una wana jingje loi keno matam moibagi kari mamta hoji pande hodi bako hojik se akoigi yen nganu gi machin jak che rainy season dadi kabuna pi gumba kari gumba adum kang gumba kari gumba adum thatlaga mayam pijanai ado hojik sidi thatningai labuk lamhang pat ko onda chalaga su thatningai yen nganu gi machin jak che adu matik awaba ma woiba matam ne besino mayam Kangleicha ki damak tadi madugi machin jak to awaba do mayam to kohan gi haibagi wakhallon dani mayam changai se ado mayam yengminase ai adum utarage mayam se leise ko mayam tang yengbiu se akoigi leiribase matang yaudabida ko mayam yengbiu ko matang amaga di thokpa hore to sida to adusu anouba noktrek nobune ba sino mayam yengbiu se noktrek nobune ba aduga sigi leiriba huji condition si hoji yen nganu gi machin ja waba sing to adugi damakta ne ba huji leirise sidagi kitang likhalaga di hamengi ngage adum yagaduni siniko sebabu tawbiragadi honabiragadi adumak phaba yai adumak yen nganu gi machin ja walhandaba yai mayam kari matta khanbiganu mayam gi demand gi matungina haibirakpa mayam gi apambado adum haibiro ai comment section da kari karamba matang da kari kamai tawgadagi haibado mayam ai adum haijarake aduga ai comment section da bibirakpa comment sing do ai adudagi lokhotjaraga ai video adum semakani wakhal khanda hawdaba koina wakhal khanjaludabna maram oirkanda koina wajabani super napier adagi ahenba napier makhal mayam lei red napier lei smart napier lei adagi akoigi 4G bullet 5G adagi adu American 5G gana mayam makhal lei mayam se mayam phangnagadaba ngaktani huji huji nauna changlakpa pambi makhal sing mayam amasu adum phangba hawrabani ado mayam charagi damakta wabiganu sida mayam leiriba mayam se yengbiro se si chara gi loinamak chara wer kaduini se mayamda ai pija kaduini ado aigidi yen nganu gi machinjak sijina aina chara gi wena super napier se adum thamage na khalle ado ai machinjak ki damakta di mayam ai wade ko ai yen marum kopi lei mayam marum kokpa koigi amuba black astrorop ka hai ko amoido ado marum kopi do ai gi lei ado si mana sing che kolthatra su mana ga ji sumaina sum sitpa yai makha thangba jing je sum sitharaga dum pijaba yai ko inau nga tanina adum loi chadoine aigi konanaba yen tara amakun amagi sum sila pijaba da aigi si pambi je sumka kaktra zum yai ko sinau mayam sima khangbiu ko aina nongmagi rotation da sum sitlaga poraga haitare ko sum wat walhandaba dum yai be sinau mayam anouba se yena yam pameba mayam che mayam yengbi se yena thatkibani ko kathala thamde tu yena changa thatla chathokibagi si mayam yengbiro khajin naga ye changa ge ta chathueba aduna aina mayam da hajin se khoigi yen nganu loibidi ba isilinau sing khoigi livestock farming da interest labor farmer sing super napier thabiu aduduga khoigi hairiba makhal atopa napier gi variety sing du dagi adum afaba khalaga adum thabiu ke sukaide 4G thagera adagi smart thagera adagi Australian thagera yam khalaga thabiu adubu thadringai do niyom sing do hana khangbiu success oina bagi damakta permission leide haidana heta thajan bi gano isnau maya aduna yengi machinjak wabi gano Kangleicha leijari miyam gi damakta aduna yengi machinjak ki awabagi problem du mayam ai Kangleicha leiriba mukhaidi akoi livestock farming gi damakta machinjak makhal leibasing do every napier se once akoigi super napier oiro amatang success hello phajana aduda in detail do phajana khangbiu lawsanbiu idea sing du knowledge sing du aduduga koi mai pak koi lambi da thangkhong thangjin minarasi tha ama pharak pasida kari bijaba ya bage habdo yen nganu gi oina aina haijare matungda mu kari mu bijaba ya gadage habdo magi stage do ujarake se matang yaudri hai sing se sinau mayam yen nganu gi bijaba ya raba matam neba sigi je mayam khangbiu ba matang yaudaba ngatani ko yengbiro isno mayam si yengbiro aigi da sangtrek changna leiriba hojikse April neba May June July ga dudi yam wat khri hojikse April gi tangani ni yam nakangba matam sida yengu haigi thangnariba inkol sing sida kamaina leigi haido ko se pungkang ga leising se ko aigi sina
ꯀꯃꯥꯏꯅ ꯂꯩꯒꯦ ꯍꯥꯏꯕꯗꯣ ꯃꯌꯥꯝ ꯌꯦꯡꯕꯤꯔꯣ ꯁꯤꯅꯤ ꯍꯣꯠꯄꯨ ꯍꯣꯠꯅꯔꯒꯗꯤ ꯑꯩꯈꯣꯏ ꯉꯝꯗꯕ ꯂꯩꯇꯦ ꯍꯥꯏꯕꯗꯨꯅꯤ ꯃꯌꯥꯝ ꯑꯩꯅ ꯍꯥꯏꯖꯅꯤꯡꯉꯤꯁꯦ ꯑꯗꯨꯏꯗꯨꯅ ꯑꯩꯅ ꯉꯁꯤ ꯁꯨꯃꯥꯏꯅ ꯍꯣꯠꯅꯔꯤꯕ ꯁꯨꯃꯥꯏꯅ ꯃꯌꯥꯝꯁꯨ ꯍꯣꯠꯅꯕꯤꯌꯨ ꯑꯗꯨꯗꯨꯒ ꯌꯦꯟ ꯉꯥꯅꯨꯒꯤ ꯃꯆꯤꯟꯖꯥꯛꯁꯦ ꯉꯁꯤ ꯊꯥ ꯑꯃ ꯐꯥꯔꯛꯄ ꯃꯇꯝꯁꯤꯗ ꯁꯤꯒꯤ ꯀꯟꯗꯤꯁꯟꯁꯨ ꯂꯩꯔꯦ ꯄꯤꯖꯕ ꯌꯥꯔꯦ ꯍꯥꯏꯕꯁꯤꯅꯤ ꯃꯌꯥꯝ ꯑꯩꯅ ꯁꯤꯌꯔ ꯇꯧꯖꯅꯤꯡꯉꯤꯁꯦ ꯃꯌꯥꯝ ꯑꯩꯒꯤ ꯂꯧꯃꯤ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯒꯤꯗꯃꯛꯇ ꯈꯜꯂꯒ ꯁꯦꯝꯖꯔꯛꯂꯤꯕ ꯏꯟꯈꯠꯂꯛꯂꯤꯕ ꯁꯥꯇ꯭ꯔ ꯅꯍꯥꯔꯣꯜꯁꯤꯡꯒꯤ ꯈꯜꯂꯒ ꯁꯦꯝꯖꯔꯤꯕ ꯚꯤꯗꯤꯑꯣꯁꯤ ꯃꯌꯥꯝ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯌꯧꯅꯕꯒꯤꯗꯃꯛꯇ ꯂꯧꯃꯤꯁꯤꯡ ꯌꯧꯅꯕꯒꯤꯗꯃꯛꯇ ꯃꯌꯥꯝ ꯁꯤꯌꯔ ꯇꯧꯕꯤꯔꯝꯃꯨ ꯂꯥꯏꯛ ꯀꯃꯦꯟ ꯁꯤꯌꯔ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯇꯧꯕꯤꯔꯝꯃꯨ ꯑꯗꯨꯒ ꯅꯧꯅ ꯆꯪꯉꯛꯄ ꯚ꯭ꯌꯨꯔꯁꯤꯡ ꯑꯩꯒꯤ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯁꯟꯕꯤꯔꯝꯃꯨ ꯉꯁꯤꯒꯤꯗꯃꯛꯇꯗꯤ ꯃꯇꯥꯡ ꯑꯁꯤꯗ ꯑꯩꯒꯤ ꯚꯤꯗꯤꯑꯣ ꯂꯣꯏꯁꯤꯟꯖꯒꯦ ꯊꯦꯡꯛ ꯌꯨ ꯃꯌꯥꯝ